nó bên xin phải kolom tanda cenggel. Ikan itu cenggel ke kok? Cenggel ke, bayang untuk cenggel ke kok? Memang tu. Celup, celup. Otak sana baru kamu. Ini kok celup. Ah, tengok lo. Upper primary school asida medium liba namasidi maibel paipon sininaw station matum chasing paipon mukti mafamda ayakna mahut sinduna koi Assam gi Hailakandi district aiba Jaribon ko mafam adudagi kuntrago hundoi gi mahut sillaga lamdam asida laktuna awana taraba singi ngam bakradang erasu ating pangunabagidamagta Jaribon gi kuntraum doi allaman singduna thara iba silinaw singsi makedagi taramna nolopukchari kai kunajari tasengna ekoi mapanda manipugi wangoda asamda itei sa yam matai lag manga gi matak tai madu gi manungda ekoi Jaribon Hailakandi district agadi ekoi Barangveli da Kasar district Silchar Hailakandi district Karimganj Haiba district ahum sida toina mai tai district ahum sigi manungda Hailakandi Haiba district sigi manung channa leiba Jaribon Haiba mafam si pegi mekei kun control doi lei Haiba kun dudagi chelaga koi ai khogi ba tai tareta agat noni ibawde ungaba matungda tarik lipangi Angil sida koi rimsta salaga moi maruna pankraba saru sayang sopa loina sangbadi nganjagite aroina saru da sopa sil naw singdu unaduna wari kai saduna namba sendi matin prasadang orasu jakle nangila uta angerami adugi matungda koi ani suban numita koi sugnu serau aduga koi pangantabi kakching sairel adu hairiba mafam singa sida satuna koi najarui aduga ngarang sina koi kumbi perakong hairiba mafam sing edi moirang lai chua chanpu lain gi tronglaubi hairiba mafam sing asi koi changjarure ngasigi yakoi korong sida hana laksarasi koi turbulo wang kai hana
ꯑꯩꯅ ꯄꯤꯖꯔꯤꯕꯁꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯁꯛ ꯇꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯏꯔꯩꯕꯥꯛ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯒꯤꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯣꯡꯖꯟ ꯊꯥꯒꯠꯂꯒ ꯃꯣꯏꯁꯨ ꯃꯣꯏ ꯂꯩꯀꯥꯏꯗ ꯊꯥꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯉꯥꯡ ꯀꯌꯥ ꯅꯣꯏ ꯈꯔ ꯆꯦꯜꯂꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯜꯂꯤꯁꯤ ꯅꯨꯄꯥ ꯈꯔꯅ ꯑꯍꯜ ꯂꯩꯖꯅ ꯂꯝ ꯁꯦꯡꯁꯨꯉꯥꯡꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯁꯨꯃꯥꯡꯒꯤꯁꯨ ꯅꯨꯄꯥ ꯈꯔꯅ ꯑꯍꯜꯂꯦꯀꯣ ꯅꯍꯥꯟꯈꯩꯁꯤꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯐꯨꯗꯣꯛꯑ ꯂꯩꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯊꯥꯕꯒꯤꯁꯤ ꯇꯥꯛꯄ ꯃꯇꯝꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯈꯔ ꯍꯟꯗꯣꯛꯁꯤꯔꯥ ꯍꯥꯏꯅꯩꯌꯦ ꯄꯣꯠ ꯈꯔ ꯍꯟꯗꯣꯛꯁꯤꯔꯥ ꯍꯥꯎꯅ ꯆꯪꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯁꯤꯗꯤ ꯆꯪꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯄꯣꯠꯁꯤꯗꯤ ꯍꯟꯗꯣꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯈꯩꯁꯦ ꯉꯥꯡꯉꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ꯭ꯔꯥ 2:30 ꯇꯥꯔꯛꯄ꯭ꯔꯥ ꯄꯨꯡ 3 ꯇꯥꯔꯛꯄ꯭ꯔꯥ 2:30 ꯇꯥꯔꯛꯄ꯭ꯔꯥ ꯁꯤꯗ ꯑꯉꯥꯡꯈꯩꯅ ꯐꯣꯟ ꯇꯧꯔꯦ ꯈꯔ ꯂꯥꯞꯅ ꯂꯩꯔꯦꯀꯣ ꯑꯉꯥꯡꯈꯩꯅ ꯍꯥꯏ ꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯥꯝ ꯑꯃ ꯂꯩꯀꯣ ꯐꯥꯝ ꯑꯃ ꯂꯩꯕꯁꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦ ꯉꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯣꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯍꯥꯏ ꯉꯥꯛꯄ ꯌꯥꯕꯒꯤꯗꯤ ꯉꯥꯛꯑꯣ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯆꯦꯟꯊꯣꯔꯛꯑꯣ ꯍꯥꯏ ꯑꯗꯩ ꯃꯈꯣꯡ ꯆꯤꯡꯃꯥꯒꯤꯁꯨ ꯊꯥꯔꯛꯑꯦ ꯑꯩꯈꯣꯏ ꯏꯃꯣꯡ ꯆꯤꯡꯃꯥꯒꯤꯁꯨ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯂꯞ ꯊꯥꯔꯛꯄꯗ ꯑꯉꯥꯡꯈꯩꯁꯦ ꯀꯞꯄꯦ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯅꯣꯏ ꯍꯦꯛꯇ ꯇꯥꯛꯈꯤꯕꯒꯤ ꯋꯥꯔꯨꯔꯅꯨ ꯅꯁꯥꯗ ꯍꯤꯡꯅꯕ ꯆꯦꯟꯊꯣꯔꯛꯑꯣꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯀꯧꯊꯣꯛꯑꯦꯀꯣ ꯑꯗꯩ ꯑꯉꯥꯡ ꯈꯔꯗꯤ ꯆꯦꯟꯊꯣꯔꯛꯑꯦ ꯍꯥꯏꯔꯦ ꯐꯥꯝ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯈꯔ ꯑꯃꯗꯤ ꯊꯕꯛ ꯌꯧꯔꯛꯑꯦꯀꯣ ꯈꯔ ꯑꯃꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯗꯤ ꯋꯥꯔꯦ ꯆꯦꯟꯐꯝ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯅꯁꯥꯗꯨ ꯂꯧꯎ ꯃꯥꯡꯗ꯭ꯔꯦ ꯈꯜꯂꯒ ꯅꯁꯥꯗꯨꯕꯨ ꯆꯦꯟꯊꯣꯔꯛꯎ ꯅꯁꯥꯗꯨꯕꯨ ꯆꯦꯜꯂꯒꯗꯤ ꯅꯪ ꯌꯨꯝꯗ ꯆꯥꯛꯀꯤ ꯆꯥꯛꯁꯤ ꯅꯪ ꯌꯨꯝꯗ ꯐꯖꯅ ꯈꯜꯂꯨꯔꯅꯨ ꯏꯁꯥ ꯄꯨꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯁꯨꯔ ꯇꯥꯔꯒ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯞꯅ ꯀꯧꯊꯣꯛꯄꯅꯤꯀꯣ ꯈꯔꯗꯤ ꯂꯥꯞꯅ ꯂꯩꯔꯦ ꯑꯗꯣ ꯐꯣꯟꯗ ꯇꯧꯊꯣꯛꯑꯦ ꯏꯆꯥꯁꯤꯡꯁꯦ ꯀꯞꯄ ꯌꯥꯎ ꯈꯣꯠꯄ ꯌꯥꯎ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯑꯒꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯆꯦꯜꯂꯛꯑꯒ ꯁꯤꯒꯤ ꯀꯦꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅ ꯊꯣꯛꯄ ꯋꯥꯡꯈꯩ ꯀꯦꯝꯗ ꯂꯩꯔꯦ ꯅꯣꯏ ꯃꯌꯥꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯦꯟꯊꯣꯛꯈꯤꯕ ꯃꯧ ꯃꯌꯥꯝ ꯀꯩꯒꯤ ꯃꯌꯥꯝꯁꯤ ꯆꯦꯟꯁꯤꯜꯂꯒ ꯁꯤꯒꯤ ꯀꯦꯝꯗ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯒ ꯁꯤ ꯀꯦꯝꯗ ꯂꯩꯕ ꯋꯥꯕꯁꯤ ꯈꯔ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯇꯥꯀꯤ ꯃꯌꯥꯝꯁꯤꯁꯨ ꯀꯣꯟ ꯇꯧꯅꯔꯁꯤ ꯑꯉꯥꯡꯈꯩꯅ ꯀꯞꯄꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯞꯄꯅ ꯅꯣꯏ ꯀꯞꯄ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯀꯥꯡꯈꯟꯕꯨ ꯂꯩꯍꯧꯔꯗꯤ ꯏꯁꯥꯕꯨ ꯊꯋꯥꯏꯕꯨ ꯍꯤꯡꯍꯧꯔꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯊꯣꯛꯑ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏ ꯕꯪꯀꯔ ꯁꯥꯕꯗ ꯁꯨꯒꯥꯏꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯔꯥꯎꯟ ꯇꯧꯁꯔ ꯑꯗꯨꯝ ꯁꯥꯖꯜꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯆꯦꯟꯊꯣꯛꯄꯁꯤꯗ ꯂꯩꯔꯦꯕ ꯑꯗꯣ ꯑꯉꯥꯡꯈꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯝꯕ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏ ꯕꯔꯥꯗ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯂꯩꯔꯤꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯇꯝꯕꯤꯔꯒ ꯑꯩꯈꯣꯏ ꯋꯥꯡꯈꯩꯅ ꯇꯝꯕꯤꯔꯒ ꯃꯣꯏ ꯀꯦꯝꯗ ꯊꯝꯕꯤꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯨ ꯍꯩꯇꯦꯀꯣ ꯃꯥꯒꯤ ꯑꯋꯥꯡꯁꯦ ꯇꯥꯡ 3ꯒꯤ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯤ ꯆꯦꯟꯊꯣꯔꯛꯑꯦꯕ ꯀꯥꯞꯅꯕꯗꯤ ꯄꯨꯡ ꯀꯩꯅꯣꯗꯒꯤ ꯀꯥꯞꯅꯈ꯭ꯔꯦ ꯄꯨꯡ ꯀꯌꯥ ꯋꯥꯏꯗꯅꯣ ꯀꯥꯞꯅꯈ꯭ꯔꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30ꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯦꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯀꯔꯣꯝꯗ ꯆꯦꯜꯂꯤꯅꯣ ꯀꯗꯣꯝ ꯆꯦꯜꯂꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯤ ꯐꯅ ꯀꯨꯏꯅ ꯑꯗꯨꯒꯤ ꯀꯥꯞꯅꯔ ꯃꯇꯨꯡ ꯆꯦꯟꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯈꯔ ꯑꯃꯅ ꯑꯃꯒꯤ ꯌꯨꯝꯗ ꯈꯔ ꯂꯩ ꯑꯃꯒꯤ ꯈꯔ ꯌꯨꯝꯗ ꯈꯔ ꯂꯩ ꯇꯧꯅꯔꯦꯕ ꯑꯩꯈꯣꯏꯁꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗꯣ ꯃꯩ ꯊꯥ ꯆꯪꯉꯛꯀꯅꯨ ꯆꯪꯕ ꯌꯥꯔꯣꯏꯅ ꯀꯣꯛꯄꯤꯁꯤꯡꯁꯤꯅ ꯊꯤꯡꯉꯦꯕ ꯑꯩꯈꯣꯏ ꯄꯤꯔꯒ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯍꯥꯏꯅ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯁꯥꯏꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯏꯕ ꯈꯨꯟ ꯑꯅꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯔꯥꯎꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯏꯁꯣꯔꯅ ꯃꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯇꯥꯡ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯍꯧꯖꯤꯛ ꯑꯋꯥꯕꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯜꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯗꯔꯛꯏꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯃꯣꯏꯅ ꯊꯥꯗꯔꯛꯀꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯊꯥꯗꯔꯛꯏꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯗꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯇꯥꯏꯅꯔꯒ ꯂꯩꯕ ꯖꯒꯥꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯛꯏꯕ ꯀꯩꯅꯣꯒꯨꯝꯕꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯥꯔꯛꯏꯕ ꯑꯗꯨꯒ IRB ꯀꯃꯥꯟꯗꯣ ꯊꯥꯔꯛꯏꯕ ꯄꯨꯂꯤꯁ ꯊꯥꯔꯛꯏꯕ ꯏꯁꯀꯣꯠꯁꯤꯡꯁꯤ ꯊꯝꯐꯝ ꯆꯥꯗꯅ ꯊꯝꯕ ꯃꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯥꯔꯛꯇꯕꯗꯤ ꯅꯠꯇꯦ ꯊꯥꯔꯛꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯊꯝꯐꯝ ꯆꯥꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒ ꯀꯨꯀꯤꯒ ꯇꯥꯏꯅꯔꯤꯕ ꯕꯥꯎꯟꯗꯔꯤꯁꯤꯗ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯆꯥꯛꯏꯕ ꯑꯋꯥꯕ ꯅꯪꯉꯤꯕ ꯏꯃꯨꯡꯁꯤꯡꯁꯤ ꯅꯪꯉꯝꯗꯕꯁꯨ ꯌꯥꯕꯅꯤ